ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯅꯤꯁꯨꯕꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯦꯝꯖꯔꯛꯄꯅꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯐꯨꯠꯕꯣꯂꯔ ꯑꯦꯟꯗ꯭ꯔꯨ ꯃꯣꯔꯟ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗꯤꯌꯥꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯁꯤꯅ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯖꯥꯇꯤꯁꯤꯅ ꯃꯔꯤꯡ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤꯗꯃꯛꯇ ꯑꯦꯟꯗ꯭ꯔꯨ ꯃꯣꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯔꯤꯡꯒꯤ ꯀꯜꯆꯔꯒꯤ ꯃꯤꯡꯊꯣꯟ ꯑꯣꯏꯅ ꯃꯣ ꯍꯥꯏꯔꯤꯕꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯣꯛꯆꯕ ꯑꯗꯨꯕꯨ ꯃꯣ ꯍꯥꯏꯅ ꯆꯠꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯤꯡꯗꯨꯅ ꯃꯣꯔꯟ ꯍꯥꯏꯅ ꯊꯣꯟꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯗꯨꯕ꯭ꯂꯤꯟ ꯏꯔꯤꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯄꯤꯔꯒ ꯃꯍꯥꯛꯄꯨ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯁꯥꯟꯅꯍꯟꯕꯅꯤ ꯑꯅꯤꯁꯨꯕꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯐꯨꯠꯕꯣꯂꯔ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗꯤꯌꯥꯗꯒꯤꯅꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯁꯤꯅ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯖꯥꯇꯤꯁꯤꯅ ꯃꯔꯤꯡ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯃꯤꯡꯒꯧꯒꯤ ꯑꯣꯏꯅ ꯃꯍꯥꯛꯁꯨ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯣꯏꯅ ꯃꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯤꯡꯁꯤꯅ ꯃꯦꯁꯤ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯄꯤꯔꯒ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤ ꯑꯍꯨꯝꯁꯨꯕꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯐꯨꯠꯕꯣꯂꯔ ꯈ꯭ꯔꯤꯁ ꯃꯦꯐꯝ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗꯤꯌꯥꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯁꯤꯅ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯖꯥꯇꯤꯁꯤꯅ ꯑꯗꯨꯁꯨ ꯃꯔꯤꯡꯅꯤ ꯃꯔꯤꯡ ꯍꯥꯏꯔꯤꯕ ꯖꯥꯇꯤꯁꯤ ꯑꯐꯥꯎꯕ ꯐꯨꯠꯕꯣꯂꯔ ꯄ꯭ꯂꯦꯌꯔ ꯌꯥꯝ ꯂꯩꯕꯅꯤ ꯃꯦ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯟ ꯍꯥꯏꯕꯁꯤꯗꯤ ꯃꯔꯤꯡꯒꯤ ꯃꯤꯡꯒꯧꯒꯤ ꯑꯣꯏꯅ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯦ ꯍꯥꯏꯅ ꯊꯣꯟꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯤꯡꯗꯨꯅ ꯃꯦꯐꯝ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯋꯥꯔꯜ ꯀꯟꯇ꯭ꯔꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯄꯤꯔꯒ ꯁꯥꯟꯅꯈꯤꯕꯅꯤ ꯃꯔꯤꯁꯨꯕꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯐꯨꯠꯕꯣꯂꯔ ꯕꯨꯀꯥꯌꯣ ꯁꯥꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤꯅꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯁꯤꯅ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯖꯥꯇꯤꯁꯤꯅ ꯃꯔꯤꯡ ꯈꯣꯏꯕꯨ ꯕꯨꯀꯥꯌꯣ ꯁꯥꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯪꯂꯟ ꯀꯟꯇ꯭ꯔꯤꯅ ꯃꯍꯥꯛꯄꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯄꯤꯗꯨꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯄꯨꯁꯨ ꯍꯧꯖꯤꯛ ꯏꯪꯂꯟ ꯀꯟꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯅ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯑꯗꯨꯒ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯑꯣꯏꯅ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯎꯈꯤ